लाखलीबा राज्य सभा की मिखल की मरक की मिखलदा बीजेपी की भवन दमसों एमपीसीसी की जमनीना अकन लंबा थौननबा बीएफसी सिंह पिसिनखरे था खुदिंग की तांग तरा मंगाबो बीजेपी लुसिंग लेंगाकना मियाम की नुमित हाइना लाउथोख्रबा मतुंगदा अहानबा ओइना चीफ मिनिस्टर ना मियाम को उनखरे हयेंगदगी हौदुना नुमित मंगानि सुबला उखुल की सिरोई खुलदा पांथोकदोरिबा सिरोई फेस्टिवल बो मियामदा खंगनबगी पांडमदा कार रैली मसखरे कैथल मानवी नामथाजांग खोलदा विलेज अथॉरिटी की अयाब याउदना लैनब संसलखिबा मियोइ सिंह पंजाब सिंह इंखरे अमसों नुमित मंगानि सुबला सतरकपा साइंस में 2017 ngasubi मैं खुरमजरी अदोमने बिरबसी इम्पैक्ट न्यूज नि आइटकलम सेम कनन हाउजे पुंजा सिफावगी मरबा पाउसिंग म्याम पिजरी मणिपुर की ओइना राज्य सभा की मिहुत खन्नबगी पांगथोकदोरिबा मिखल की दमकता मेरेप अनिना नॉमिनेशन पेपर संपिशन क्रे ngasi nomination paper pisin krabami ani adudi BJP Manipur Pradesh की प्रेसिडेंट ओरिबा केएस भवानंद सिंह अमसुंग मणिपुर प्रदेश कांग्रेस कमिटी MPCC की ईदी जमनीनी मेरेप अनिमक ngasi मणिपुर लेजिस्लेटिव असेंबली की सेक्रेटरी दा नॉमिनेशन पेपर सिंह पिसिनखिबने मणिपुर की ओइना राज्य सभा की सीट असी कांग्रेस की MP हाजी अब्दुल सलाम न सही असि फेब्रुआरी थादा लैखिद्रबा मतुंगदा हांगदुन लाखिबने था खुदिंग की तांग तरा मंगाबु बीजेपी लुसिंगबा लेंगाकना मियाम की नुमित हाइना लाउथोख्रबा मतुंगदा अहानबोइना ngasi चीफ मिनिस्टर गा मियाम उनबगी थौरम सथखरे मियाम की नुमित्ता मित लायेंगबदा मतेंग पांगबियु हाइबदगी हौरगा लंबी सेंबियु गवर्नमेंट डिपार्टमेंट की सरक सेंगनाबा कोगनबियु हाइदुना चीफ मिनिस्टर दा वाकतखरे मियाम उनबदु अयुपुंग तरा ताबा मतमदगी बाउपरादा लैबा चीफ मिनिस्टर बांग्लोदा चथबहौकी सिंग अमसुंग तमगी constituency singda laiba lekai lekai khul khulam song lainga ki lariba loisang singdagi miyoi kaya laknaki shumnagi miyoi singda natana differently able oraba miyoi singsu chief minister ga unaba lakhi ba miyam adubu group khaidoktuna chief minister ga unaba changanki ahan ba miyam unaba gi nimitta lainga ki loisang singdagi lakhi ba employee singna masing henki lainga ki loisang singdagi lakhi ba employee singna makoi na matam sang na thengnariba transfer namthabiba phangpham thokpa kodong sadabasing kogan biu haidun chief minister da aiba serol pishin ke chief minister nasu maram sarabadi matam sangdana khongthang lakutkani haina thajaba piki singdagi differently able person singna makoi gi disability certificate pibada thengnariba awaba sing adu kogan biu haina wakat kiba adana chief minister gi ponging singsen ke crime ga mari lenaba thodokta लाना मराल सिजिलक्पा मियोइ सिंगना असुमा वायल फंगन बिबदा मतेंग पांगबिउ हाइनसु चीफ मिनिस्टर दे पुंग सिंग सिंके ngasi unaba aduda Olympian weightlifter Shanamasa amadi atai miyo kayasu saruk yaba lakhe chief minister N Birena miyam unaba asina miyam gi leriba awaba sing koganmada mateng oiragani hainasu phongdokhi When a complaint, she do lower kanda, Madudai the concerned minister were concerned MLA were Yamasmai Nagi department, Gram was Hadar Kari to the case. Piram me, Hiram me, and a note Tauret Hadare, Maduda toy. I am some Harabada transparency, Amakaplay in the government, so my government, a bit of micro level के हो गया वो तो मास में बजा मारता चाँव मार तो गया grassroots level तो वाड़ी तो और ये इन्होंने मनुष्य हैं मधुने कोई नहीं किया तो हो इसे मियाम की नुमित असिद लाखी बा तोंगान बा मियाम ना मखोई की उइबा वाफम सिंह थमलखे ख्वाइदगी सोसाइटी से आइसोलेट तौरगा लाइबा कांगलुब अमा ओइना लाइरिबसे मेन स्ट्रीम दा पुसलक्तना मखोइजु स्टेट की वेलफेयर दा मपुंग फाना सरुक याबा ngamba अदुगुंबा मपुंग मतिक चाबा सिटीजन अमा ओहनबियो जुके हायर एजुकेशन की फिल्म जे हेना फगननबा होनबियो ममांग द खोइना सीएम जे अक्ता उनजगे ना ची मयाम थाजे को अपॉइंटमेंट मयाम लवे अदुबो खोइ उनबा फंगदना अदुम लाखिबने अदुबो गसी दे खोइ ची सु थाद्रगसु ओबा लागा खोइ
ꯑꯩꯈꯣꯏ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯤꯕꯁꯦ ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒ ꯄ꯭ꯔꯖꯥꯁꯤꯡꯒ ꯒꯣꯔꯃꯦꯟꯁꯤꯡꯒ ꯌꯥꯝ ꯅꯛꯁꯤꯟꯅꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯑꯩꯈꯣꯏꯗ ꯐꯥꯎꯍꯜꯂꯤ ꯑꯩꯈꯣꯏ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯌꯥꯝꯕꯅ ꯂꯣꯏꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯂꯩꯈꯤꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯄꯒꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯂꯣꯏꯔꯒꯁꯨ ꯕꯦꯅꯤꯐꯤꯠꯁꯦ ꯀꯩꯝ ꯐꯪꯈꯤꯗꯕꯗꯣ ꯑꯗꯨ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CMꯁꯤꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏ ꯑꯝꯇꯪ ꯑꯦꯕꯖꯣꯔꯞꯁꯟ ꯇꯧꯕꯤꯔꯒ ꯔꯤꯒꯨꯂꯔꯥꯏꯁ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯀꯥꯟꯅꯕꯗꯣ ꯑꯝꯇꯪ ꯐꯪꯍꯟꯕꯤꯌꯨ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯍꯥꯏꯅ ꯍꯥꯏꯖꯒꯦꯅ ꯂꯥꯛꯆꯩ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯔꯝꯗꯕ ꯄ꯭ꯔꯖꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯨꯡ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ PDSꯀꯤ ꯄꯣꯠꯂꯝꯁꯤꯡꯁꯦ ꯃꯇꯝ ꯆꯥꯅ ꯌꯦꯟꯕꯤꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗ ꯌꯦꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯚꯣꯇꯔ ꯂꯤꯁ ꯌꯦꯡꯉꯒ ꯄꯤꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯅꯧꯕ ꯁꯔꯀꯥꯔꯁꯤ ꯂꯥꯛꯑꯒꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯛꯊꯨꯡꯗꯨ ꯁꯨꯅꯕ ꯄꯤꯕꯤꯌꯨ ngasi thorom asi thawal dasu district asigi deputy commissioner Samlal Punya amasung superintendent of police ASPM Pradeep Kumar na sinduna DC thawal gi conference hall da amasung ASP gi office complex da miyam gi nimit pangthoki deputy commissioner gi conference hall da pangthoki ba public meeting aduda tongan ba mafam sing da gi lakpa miyam na tongan ba wakat kaya thangat ki miyam na pirapa wakat sing tarba matung da ASP na wakat khudimak miyam gi mating alunena thabak ta onthokani haina thajaba piki Public meeting asi Thawal district ASP gi makhada leiba police station khudimakta su pangthoki Miyam gi numit ka mari lena nangasi mayang Imphal Kaithel gi akoibada nomagi oiba social service sama pangthokre mayang Imphal police station gi SDPO H Basulal amasung station asigi Officer in charge Thomas Thoksom gi miyang makhada pangthokiba social service asida mayang Imphal Municipal Council gi team amasung mayang Imphal Fire Service Station gi team singna tengbang kibaglena police station asida su miyam gi numit ki thawramasi pangthoki Chief Minister Nong Thomam Biren Lusingba Lengak Asina Miyam gi numit laugthokdana Chief Minister ga Miyam ga hak thengnana unadana wari watai sanaba phangba haibasi political history da achauba ahongba amani haina CF amasung PD Minister Karam Siamna fongdokre Miyam gi apam pam da wakat thangatpagi tanja phanganba haibasi laibok phaba thaurang amani Thaurang asina lengak amasung misam praja ani gi marakta lainariba mari adu hena fagatuna setsin mangamlagani haiki Mamangi gumna MLA Minister Unaba Fangdabaki Awaba Miyamda Leiroi, VIP gi Shanabi, Lamdamasi the Laitri Hinasu Fongdoki. Wafama Singasi All Secretary Laiba Minister gi Office the Pahomis Unaba Mada Karam Siamna Fongdoki Bane. Minister Nahai Miyam the Yentokadaba PDS ki Polam Sengamasung Kerosin, April Amasung Metha Faubagi, Manabati Pamenda Pitakre. Constituency ki MLA Singna Matam Shana Miyamgi, Pangpam Topa, Polam Sing Ningtina, Yahun Bigan Habagi Tajabasu Lay Fongdoki. Miyam the Yentokadaba Polam Sing Niom Kaina, Sijinaramba, Tiandarabadi, Logi Matungina, Madugi Sapsaba, Cherak Supigani Fongdoki. BJP Lusingba Anoba Lengak Asina, Hiram Kudimakta, Miyam Gi Fanaba, Honagani, Lengak Paibi Yauriba, Official, Bureaucrat Singamasung, Miyamna, Tabak Tarum Punamakta, Cooperation Pipiduna, Policy Program, Paikalabadi, My Partner South Bangamgan Hainasu, Minister Namakataki. Adi sing yon tokre kotokre habasi adi madumangna mantri na ain gi oiba thongda tawrubudu di mai gi kendra gi adi lairiba singduna legal gi kainoda laaga adi madugi sapsabi evidence tawraga tawgadabani mantri na wayel budi yaba bona ti minister na sing phangra habgi complaint lot of complaint lai adu ain gi thongda de praja gi chakthung napsa tasingudi legal process ma sathaba yaba bone napsa asidi ekni si punishable oibani ain gi matungina sairak pi ba yaba pone Ahan boy Manipur lenga ki miyang makhada tourism department sinduna hayengda gi hawdana nimit mangani supna Ukhrul district ki Sirui khul da pangthokadoriba Sirui festival bu malem gi thak ta khangna ba panamda car rally ama satkre Wellness Advances Manipur na sinduna satkiba car rally asi ngasay upum mapan taba de deputy chief minister Yumnam Joy Kumana Kangla Lai famlendagi lamthaki
Mafam asidagi lamtharlaba matungda konung mamang interstate bus terminus Singjamai Manipur University faudana setlaga Kwakaithel Nambol Bishnupur faud laktuna Moirang Kaithel loisinki Hariba mafam singasida Tangkul cultural troupe amana nat yoiba jagoi saduna Siri festival bu yengba laknaba miyam the pausel sandoki Karleli lamthabaga marilenuna Deputy Chief Minister Yumnam Joy Kumar haikibada Siri festival asina lamdamasida laiminariba furup singi marakta Nungsi sanabagi aset pamari lainahan gadaba lainahan mangamlagani maramaduna asingumba festival pangthopa haibasi tangai fade Luena festival asina Manipur bo malemgi tourism gi mefta yahlagani haiki This really it conveys lots of meaning, and I wish the organizers and the participants a grand success and actually bring about an emotional integration among the people, various people of Manipur. Malam yani subalanjaw gi sargam oreba Battle of Imphal songna kibagi humdra humdurak suba chahi common pangthokadori Manipur Tourism Department gi miyang makhada Manipur Tourism Forum Imphal Campaign World War II Foundation amasung Commonwealth War Grab Commission na punna kusam naduna thasiki tang kunda tharmasi pangthokani Ningsing Thoramasi ki mangwina nangasi Manipur Press Club ta pangthokiba paumi singuna mamada ICWW2F ki co-founder Y Rajeswana Peace and Reconciliation haiba thimda pangthokadoriba thoramasina yeknaramba leibak singi marakta nungsi sanaba porakpada natana tourism gi lamda state asi saukhatpa ngamlagani United Kingdom, Nepal, Japan, Australia yauna tongan ba leibak kaya gi ambassador sing yauna miyoi kayana thoramasida saru yaba lakani thoramasiga marilenana Dolale namasung hafta kangjibung de leiba lanjaw adu de laikhidraba Allied Lanmi Singi Cemetery masung maibam lokpa sing de leiba Japanese Lanmi Singi mong famda miyamna hailei katuna ikai khuna basutkani lanjaw sigi sargam oina lisinguma chamapani fumdoi April tang kunda khurai singaba mandopta Japanese army gi bombing de laikhidraba misam sam henbagi mafamda su tha sigi kunma thoida haikal lekat tamgani Pulapna British ki Allied Force na khanari basi mi lakh ani mukne khoi gi Imphal da lan tawringa matam si leirami je lakh ani ma Japan gi lam lising kun namaga moi myam te sida pulap la lan sonari mine aduna tourism perspective from the yeng matam da khoi sida total leirami do above 3 lakh mu ki soldier ne ba aduna moi gi macham su singna jahi mu amu mutang lakh tar gadi if we calculate permutation combination taw check taw tar gadi at least we have the potential of 3 lakh tourists every year. Tungda akhoi tourism potential je asai war ma thom basina akhoi tourism potential je untapped tawdribo hojik se huge potential leiribo Kaithil manbi namthajang khulda miyoi kharana village authority ayaba yaudana laina sangsilakpada kunja semathingkre lanai miyoi kharagi khodong saba yenglaga namthangjang khulgi customary law thugaibi yaroi haina kunja singna thamlaki Thodosi matungda Kangpopi district ASP yauna makoktong police officials sing sinduna wathok asi yengsin kre makha taba thokmaning da ba thodok sing thoktanaba akanba sexil thawrang sing lagot kre ngase angan badagi hauraga national highway number 38 Imphal jiri lambi gi namthajang khulda maike edongi nupi singna tholaktuna wakani fam sathaki wakani fam aduda sarya ke ba miyo singna namthajang khulgi oiba sainaba kaya ama lairiba cherak asida atopa phurup singna khodong shabal longnanaba hona bigano kullasi da sangduna legi hairabasu village authority ki aya bahana lobiyu hainasu appeal tawrakli nakala maromda Romai Women's Organization Assam Manipur Nagaland ki president Panti Golmaina namthajang khulgi oiba sayanabasi atuba matamda loishinaba lamdamasida leiriba furup singi civil society organization sing lup sangstan singna mateng pangbiyu hainasu appeal tawrakli Koki ki khun kharana sumaina job silak basi tawbignu haina koki mothers union sulaye koki women union atai KSO koki MP de su khoina appeal tawning SCC khra yang senbina na ba koki ki group khra bu kaurga sumaina sida by force resettle tawba haipsidi asiguma thawong sidi tawbignu asi irang thokani haipsi haijaninge duga koki isin inaw sing su hana koi higher authority sing da haip tare koki MP lay KSO lay loinamak lok kiming panjaba ngamdra su akoi rongmai women organization Assam Manipur and Nagaland and
Manipur gi sida laiba jati bejati khai da tuna lairiba akhoi team khuding mak ngasi peace observer oina lakpasi sigumasi irang sagatana ba peace maintain tobiyo haina haijaba lakpani. Science and Technology for Specially Able Persons haiba thimda nimit mangani subna satharakpa Science Meet 2017 nga solution kre. Thasi ki tang tara mathoide ki leptan satharakpa Science Meet asi Manipur Science and Technology Council Mastek amasung atopa organization mangana puna kusan naduna akam pat laiba Nelita campus ta pangthok tuna lakibani. Ngasi lotion bagi thoromaduda meet asiga mari lene na pangthok ki tongan ba event maruina painting science short play Declamation Science Model na singba competition singda makumatang taraba mahiru singda manamatum singyan thoki. Medasi lotion bagi thoram mapoi kiba Master Director T.S. Surendranath na Government of India na English ni tara hundo de puto kiba Science and Technology Innovation Policy ki manungsan na Science ki lamda masiki mahiru singbo innovate tauba oina medasi pangthokpani. Saukhat pa khunai ama oirak na bahot na bada science ki chawraba thodang lai haibasi miyamda khangana ba hawki balisinga chamapal muftra tretagi shahi khudingi oina council asuna leptana science meet pangthoktana lakle ngasi pangthok liba kullak suba meet asida mahirui shama yang khairomna tongan ba science model marfu puthoktana sharu yaki bamadi mahiru lisinga ba chamapal lomna meet asibu yema laki babu mahakna nungai basu phongtoki 2013 the Science, Technology and Innovation Policy India ki ho lawa Science, Technology ko policy ni ko kiki matui na ngasi ni ko innovate tok tok suya ya de India ki ho ina prithvi ki Science, Technology ki lamjin jine yao ko ya ano Science Model Exhibition itself masi innovation ki achau ko forum mani achau ko platform mani Nakala Muramda Handicap Development Foundation na Thadorapa Chirulamada Disable Singh Damakta Yaipa Taurang Singh Paikalagni Haina Chief Minister N. Birena Simiam Gimita Thazaba Pirapaki Damakta Su Thagarpa Fundorkli. House Matang Saida break Mata Lozage, Manipur Maling Tongan Ipau Singh Damakta, Ekoi break the game to Hanjarake, Impact Nispo, Meta Levio. Breaking Matunda, Taran Oksari, House Makata Pauda. National Investigation Agency NIA ki team amanangasi lalamung takilamam laikai da leiba Jawaharlal Nehru Institute of Medical Sciences JNIMS ki Director Oramba M Siamo yumda sangsinduna wahangpong sathakre nungtilpung ahum khar helakpa duwaidagi hauduna minute kullom hen NIA ki team adu ma ki mayumdagi thorakide Paumi Singna mayumda thomjinna basangi yadabadagi gate ki mapanda NIA ki team adu thorapa ngaiduna lenaki NIA team gi Maikai dagi wahi ama fauba Pongdok lamdana hankraba matungda yumadugi mapu M Siamo na Fongdorapada Masin Mamai Kumba Mioi ama Poraklaga Mioi adu Masak Kangbra Haina Hanglam ki Hairi Loinana Wari Sanadabagi Damakta Haying Office the Laknabasu Kangalam ki Haina Fongdoraki Kari Maramgi NIA ki team adu Laklamano Kari Singnaba Labagino Haiba the Housing Fauba Kangangamdri Nakalamuramda NIA ki team aduna Kaisapat Jangsanda Laiba Kanglai Paki Maira Pausi ki office ta Satuna Pausi asigi editor Wangkem Sa Siam Zaigas Unaki bagi maramdi hausi fau bagi oina Kanganba Kangmangamdre Loinana Unaba aduda video coverage tabadasu tim aduna atingba piraki Hauke ba me tara da Kangla Fort Board ki pham ki ba mi pham gi matungina Kangla da miyamna sathuk sasin tauna bagi damakta Kangla gi maning thangba gate makha tana adum hangani adabu makha thangba gate ti miyamna sathuk sasin tawba yaroi haina Kangla Fort Board na thadorapa sirlomana khangalakli United NGO Mission Manipur ki Women Committee na ngasi thawala masung kaksing district ki mafam sing na koina satuna nupi ki mayokta chathariba miyot minai ki thabak sing asibo yanne ba phong topa masung masjid sianari ba miyo singbo akpa serak piu haiduna street corner campaign satakre Manipur ke tongan ba mafam sing da thoki ba tamthi ba thautuk sing asigi mayokta sangselak pa khongjang Kuding makta miyam na su tengbang biyo haina campaign adu da sarya ki bi United NGO Mission ki member Mangol ngan bina phong toki
School da sel gi demand to yaning de education bo free zone ohenbio award po aja happy haidina ngasi Eureka High School Khongjom sapam gi mahiru singna ngasi release ki bagalina wakani fam kre mahiru sing rally ado school asida gi hauraga Khongjom bazar faudana Khongjom wa memorial gate manak fawa chalaba matung da school da halaklaga wakani fam adu fam ki bane rally amadi wakani fam adu da school dagi sel gi demand to yaning de mai tambada ayer papi bigano education free zone ohenbio award po aja thabiro aikoi larik tamba pami haina iba placard sing sijna ki bagalona kholau kayasu lauki class 3 dagi 10 fawba laiba Eureka High School Khongjom da atopadagi utilize tawrapa SSC gi oja manga yauna oja tarahumdoi khak lairi SSC gi oja singdi thabak lepagi khongjang sangsan khibadagi larik takpi dana lairi mahiroi chom tarani pa laiba school asida athuba matam oja ni panmuk hapsin biduna mahiroi sing larik ningthina tamba phangan biu haina mahiroi maikei dagi taksilakli Supreme Court ki lawyer oiriba Utsav Singh Benz po laluf karana ki halaki haibagi matang da Indian Express da phone ki bapaw aduga mari lenana Utsav Singh na masama ki maike de local advocate amata ai banatraga silai oina tengbang binaba hairakiba laiti haina High Court Bar Association na chairloma de sengdorakli Kanglai Ima Love Kilgi Tarulak Suba Foundation de Thormanga Manipur Press Club Tapang Tokre Thormaduda Sarviya Kiba Wangaloi Singh Pongdo Kibada Lup Asina Lamdamasi ki Sakat Taurang Kaya da Angam Mating Pang Dun Lakli Lup Asina Achumba Lambida Manaba Miyang Tamduna Senza Tumza Laitaba Mina Mibu Tuhat Piba Laitaba Amadi Nupi Kunaibo Awamu Takta Tanganaba Honabagi Pandamda Lup Asi Linkat Kibani Haina Fongdoki Thoramadir Kilgi President R.K. Sanahanbi Yusengi President Johnson Elangbam Kilgi Legal Advisor Nauram Bino Diniamasung Atai Atopa Nupi Gilu Singbe Kayana Sarviyaki Langak Namadi Home Department na Mayna Bakodi Makatana Kanaragani Highness Minister and Hazaba Pirpadagi All Manipur Fire Service Candidates and Guardians Association na Sangsilamba Khongjangasi Matam Khargi Wena Handok Lagani Haina Association Sigi Chirlamana Kangalakli Swachh Bharat Abhiyan gi manung sananga Secundrapa Assembly Constituency gi Pangai Kaithelama Sung Kaithelasi Akoibada Miyamna Lamtu Sengkre Varatiya Yuvamosa Manipur Pradesh Sinduna Pangthoki Batarum Aduda Mahut ki Parliamentary Secretary and Indrajit Kundrapa Assembly Constituency gi BJP ki Minip Oikiba TS Mohindro Amasung BJP Kundrapa Mandal gi Volunteer Singna Sarviyaki En Indrajit na Fongdo Kibada Tha Khudingi Tang Taramanga si Miyam gi Numit Haina si Minister Laukto Kibagi Matung Ina Ngasi asi Miyam ga Punna Lamtu Sema ki Thamagasi Sathabani Haiki koi mafam khudi makta tawbasi da koi Manipur gi oina anauba ngasi honorable sem na ngasi tang trang waji koi loina mak unaba yabagi numit hogdokpagi loina na public ta ngasi akoi gi ju swadver abhiyan gi matang ji pangai ji da han boina koi hogdokjabani haiba jaga haiba mafam tawri bataba ji koi yam smun oina mafam khudi makta jaga da koi khudi mak tawguni habi ji koi mayam da appeal tawjari ngasi hogdokjari ji koi Manipur sing tungna ayamba ngasi degi na mu mafam manu milamale paga district khudi makta koi tawna ngamna bona jagi Sericulture Department Mulamjing Labor Officer masung staff kayagi marakta mot manada amadi mana tawning matawba manba amadi staff singi manungda senior kalamlaga junior singna insas pishin badagi staff singi marakta muknaba amal lakliba asina department asi mutkiba yabagi mawda lairi haina Sericulture Farmers Development Union na nungnang mafongdorkli maramasin Sericulture gi pofli supai riba chief minister na miyeng sangbiu haina union asina chairlomada appeal tawrakli Housing Sanabagi Pao. Ahanba Kasi Kol Youth Library in Sporting Club State Level Junior Volleyball Tournament KYLSC Team A Kasi Kulna winner Oikre. Ngasi Kasi Kol Youth Library in Sporting Club Ki Sanabong Sanakiba Tournament Sige Final Aduda KYLSC Team A Kasi Kulamasung NYVA Nambol Naurem Ani Akan Mamong da Tournament Sige winner Oidaba Yadi Haina Sanakiba Final Match Aduda KYLSC Team A Kasi Kulna NYVA Nambol Naurembo Poen Kunmanga Kunmatoi Kunmanga Tarama Panamasung Kuntaruk Kunmarida Mighty Bapi Kibaglena Tournament Segi Wino Ibangam Kibaglena NYVA Nambol Nauremna Ernest Saptaki Salibathas Taradagi
Volleyball team Nipan Sar Yaduna Satakiba tournament singing as illusion Bagi Toramaduda Lamsang constituency MLA S. Razianamadi. Club Asiki President Wai Ibo Sawalunina Landam Adugi Masak Naraba Mio Kayana Saruyaki. Trying to suba Tialo Zuen Cooperative Farming Society Limited Trophy Lamlai Kendra Village Wise Men's Open Samine Side Football Tournament Volero FC Sector Mai Pakre. Tournament singing si sana ki ahan malik match amada YYC Yorobong masung YDC Thamna Pokpi Anina match ki apiba matamda Panjil Aniani Sanaduna match si draw sakhi. Sathariba tournament singing si sana ki ani sabal liktana Bolero FC Sector na YDCL Team A Pungdom Bambu Panjil Ahum Ani da Maiti Pibungam ke match si da Mai Pakraba Bolero FC Sector ki Sanaroi PS Hego na match ki Tara Manga Nipuni Panamasung Minute sing the sun kiba Panjal Ani Aduga W Athoina match ki Nipumapan Suba minute sun kiba Panjal Aduna Mai Paki Bani Mesasi the Mighty Oraba YDCL Team A Pungdomam ki Panjal Ani Aduna match ki Kuntramadi Masuyang Kitu Suba minute sing da Tes Ratanamadi I Kelem Ani the sun ki Hayang tournament sigi Makataba lik match Ani Sanaragani. How's Arabada Morava Palman Pizari? Laglibarai Savagi Marki Mikal the BJP Bavan Damasung MPC Siki Germany Akan Malamba Tonabaki Damakta Media CS Mission. Tha Koding Tangtara Manga BJP Lusing Malangakna, Miam in the behind a loud talk about Matunga Ahan Bonangase, State Minister Na Miam Nakre. Haying the Hogdon and Mangani Suna Ukurgi Siroi called the Pang to the River Siroi 50 Belbo, Miam the Kang Nabaki Damakta Pandanda, Car William Sakre. Kaitel Manmi Namtazang called the village authority Ayav Yaud and a line of a songs lucky but music Kunja Sing. Amasung na mitmangani sub na sa tarakpa Science Meet 2017 nga solution.